ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯥꯡꯈꯣꯜꯂꯥ ꯎꯇꯤꯒꯤ 5ꯁꯨꯕ ꯁꯔꯨꯛ ꯅꯨꯡꯁꯤꯅ ꯈꯣꯡꯂꯛꯄ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯕ ꯉꯝꯍꯟꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯥꯡꯈꯣꯜꯂꯥ ꯎꯇꯤꯒꯤ 5ꯁꯨꯕ ꯁꯔꯨꯛ ꯅꯨꯡꯁꯤꯅ ꯈꯣꯡꯂꯛꯄ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯕꯥꯇꯣꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯗꯥꯏꯔꯤꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯏ, ꯏꯂꯦꯛꯇ꯭ꯔꯤꯛꯅ ꯆꯤꯡꯕꯒꯨꯝ ꯃꯁꯥꯗ ꯆꯤꯡ ꯂꯥꯎꯏ꯫ ꯎꯃꯥꯀꯥꯟꯇꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯈꯤꯕ "ꯅꯪꯅꯤ ꯇꯃꯨꯕꯤ" ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯤꯡ ꯑꯁꯤꯅ ꯅꯥꯀꯣꯡ ꯑꯅꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯈꯤ꯫ ꯃꯃꯤꯠ ꯃꯅꯥ ꯁꯞ ꯌꯨꯡꯈꯠꯇꯨꯅ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯤ꯫ ꯁꯥꯔꯩ ꯍꯧꯕꯒꯤ ꯃꯇꯧꯒꯨꯝ ꯆꯤꯝꯕꯥꯜ ꯃꯊꯛ ꯃꯈꯥ ꯆꯤꯡꯁꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯤꯠꯌꯦꯡꯅ ꯑꯃꯗ ꯋꯥꯈꯜꯅ ꯑꯃꯗ ꯄꯟꯂꯦꯞꯐꯝ ꯅꯥꯏꯈꯤꯗꯦ꯫ ꯈꯜꯂꯛꯏ, ꯇꯃꯨꯕꯤ, ꯇꯃꯨꯕꯤꯁꯤ ꯑꯩꯍꯥꯛꯅꯤ ꯁꯣꯏꯗ꯭ꯔꯦ꯫ ꯑꯍꯥꯟꯕ ꯎꯅꯕꯃꯛꯇꯗ ꯎꯃꯥꯀꯥꯟꯇꯅ ꯑꯩꯉꯣꯟꯗ ꯇꯃꯨꯕꯤꯑꯅ ꯀꯧꯔꯛꯈ꯭ꯔꯦ꯫ ꯅꯪꯅꯤ ꯇꯃꯨꯕꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯤ꯫ ꯊꯕꯥꯇꯣꯝꯕꯤ ꯋꯥꯈꯜꯗ ꯆꯅꯩꯅꯔꯛꯏ꯫ ꯃꯃꯥ ꯃꯄꯣꯛꯀ ꯍꯟꯗꯛꯀꯤ ꯃꯄꯣꯛꯀ ꯇꯥꯏꯁꯤꯟꯅꯔꯛꯄꯁꯤꯗ ꯕꯤꯕꯨꯂꯥ ꯆꯨꯔꯛꯏ꯫ ꯃꯍꯥꯛꯅ ꯃꯁꯤ ꯈꯜꯂꯛꯄꯒꯤ ꯃꯔꯝꯗꯤ ꯇꯣꯝꯆꯥꯅ "ꯎꯃꯥꯀꯥꯟꯇꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ 18-19ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯅꯪꯅ ꯎꯅꯔꯛꯏ ꯍꯥꯏꯔꯤꯕꯗꯣ ꯑꯍꯤꯡꯕ ꯅꯠꯇꯦ, ꯎꯃꯥꯀꯥꯟꯇꯒꯤ ꯊꯋꯥꯏꯅꯤ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯨꯒꯅꯨ ꯍꯥꯏꯔꯛꯄꯗꯒꯤꯅꯤ"꯫ ꯃꯃꯤꯠꯃꯛꯅꯁꯨ ꯎꯃꯥꯀꯥꯟꯇꯒꯤ ꯐꯣꯇꯣꯗ ꯑꯀꯪꯕ ꯂꯩ ꯄꯔꯦꯡꯅ ꯌꯥꯟꯊꯗꯨꯅ ꯂꯩꯍꯧꯕꯗꯨ ꯎꯔꯛꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯆꯅꯩꯅꯔꯤꯉꯩ, ꯁꯥꯡꯂꯕ ꯗꯥꯏꯔꯤꯒꯤ ꯋꯥꯍꯩꯗꯨ ꯄꯥꯔꯤꯉꯩ ꯃꯇꯝꯅ ꯍꯧꯈꯤꯕꯗꯨ ꯈꯪꯍꯧꯗꯦ꯫ ꯇꯟꯖꯥꯁꯤꯃꯛꯇꯗ ꯃꯄꯥꯟꯗꯒꯤ ꯃꯃꯥꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯅ ꯀꯧꯔꯛꯄ ꯇꯥꯔꯛꯈꯤ꯫ "ꯊꯕꯥꯇꯣꯝꯕꯤ, ꯊꯕꯥꯇꯣꯝꯕꯤ, ꯊꯕꯥ!" ꯊꯕꯥꯇꯣꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯤ꯫ ꯗꯥꯏꯔꯤꯗꯨ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯂꯪꯁꯤꯜꯂꯝꯂꯒ ꯀꯣꯝꯂꯞ ꯇꯧꯔꯝꯕ ꯐꯅꯦꯛꯇꯨ ꯌꯦꯞꯁꯤꯜꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯇꯝꯁꯤꯗ ꯃꯃꯥ ꯏꯕꯦꯆꯥꯎꯕꯤ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯒ ꯃꯥꯡꯒꯣꯟꯒꯤ ꯗꯥꯔꯤꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯈ꯭ꯋꯥꯡꯆꯦꯠ ꯐꯤꯒꯤ ꯐꯤꯖꯤꯅ ꯃꯃꯥꯏ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯎꯔꯒ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯛꯏ, "ꯏꯃꯨꯡꯗꯨꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯅꯔꯨꯝ ꯀꯣꯜꯂꯨꯔꯤꯔꯣ? ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯏꯔꯤ ꯈꯣꯠꯂꯤꯕꯁꯤꯡꯁꯤꯕꯨ ꯅꯃꯤꯠꯇꯨꯅ ꯀꯔꯤꯝꯇ ꯎꯗ꯭ꯔꯕ? ꯅꯠꯇꯦ, ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯤꯗ ꯀꯩꯗꯧꯗꯨꯅ ꯂꯩꯕꯒꯦ ꯍꯥꯏꯕ? ꯙꯨꯞ ꯊꯥꯎꯃꯩꯅ ꯀꯔꯝ ꯀꯥꯟꯗ ꯊꯥꯒꯗꯧꯔꯤ?" ꯊꯕꯥꯇꯣꯝꯕꯤ ꯃꯃꯥꯅ ꯁꯥꯎꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯝꯕꯗꯒꯤ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯊꯕꯥꯇꯣꯝꯕꯤ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯇꯨꯅ ꯆꯥꯏꯔꯤ ꯈꯣꯠꯂꯤꯕꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯁꯪꯒꯣꯏꯗꯒꯤ ꯁꯨꯝꯆꯤꯠ ꯂꯧꯔꯨꯔꯒ ꯁꯨꯃꯥꯡꯗꯨ ꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯇꯨꯜꯁꯤꯕꯣꯡ ꯑꯀꯣꯏꯕꯗꯨ ꯋꯥꯏ ꯇꯩꯊꯣꯛꯂꯒ ꯙꯨꯛ ꯊꯥꯎꯃꯩ ꯊꯥꯏ꯫ ꯋꯥꯅ ꯂꯥꯛꯄ ꯃꯃꯥꯒꯤ ꯊꯕꯛ ꯊꯝꯗꯅꯕ ꯍꯣꯠꯅꯖꯩ꯫ ꯊꯕꯥꯇꯣꯝꯕꯤꯒꯤ ꯃꯃꯥ ꯏꯕꯦꯆꯥꯎꯕꯤ ꯃꯆꯥ ꯊꯕꯥꯇꯣꯝꯕꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯁꯤꯖꯩ꯫ ꯍꯣꯏ, ꯃꯆꯥ ꯅꯨꯡꯁꯤꯗꯕ ꯃꯃꯥ ꯂꯩꯕ ꯍꯧꯅꯗꯦ꯫ ꯑꯗꯨꯕꯨ ꯏꯕꯦꯆꯥꯎꯕꯤꯅ ꯃꯆꯥ ꯅꯨꯡꯁꯤꯕꯁꯤꯅ ꯈꯔ ꯈꯤꯠ ꯍꯦꯟꯕ꯭ꯔꯥ ꯈꯟꯕꯗꯒꯤ ꯍꯥꯏꯖꯕꯅꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯆꯥꯒꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯊꯥꯗꯣꯛꯄ ꯉꯝꯗꯧꯕ ꯃꯥꯜꯂꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ, ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯆꯥꯇꯕꯨ ꯅꯤꯡꯁꯤꯡꯉꯤ, ꯃꯆꯥꯒꯤꯗꯃꯛ ꯈꯜꯂꯤ꯫ ꯃꯆꯥꯅ ꯅꯨꯡꯉꯥꯏꯇꯕꯗ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ, ꯃꯆꯥꯅ ꯅꯣꯛꯄꯗ ꯃꯥꯅ ꯍꯦꯟꯅ ꯃꯅꯣꯛꯆꯩ꯫ ꯑꯗꯨꯅ ꯉꯁꯤ ꯃꯆꯥꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯦ ꯍꯥꯏꯕꯗꯨꯗ ꯁꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯑꯌꯥꯛꯄ ꯋꯥꯍꯩꯅ ꯍꯥꯏꯗ꯭ꯔꯦ꯫ ꯁꯣꯟꯊꯥꯡꯅꯅ ꯃꯁꯤꯃꯗꯤ ꯍꯥꯏꯔꯛꯏ, "ꯅꯃꯥꯅ ꯂꯧꯕꯨꯛꯇ ꯅꯄꯥꯅ ꯂꯝꯐꯩꯗ ꯂꯩꯈꯤ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯂꯒ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯤꯕꯅꯤꯅꯦ꯫ ꯌꯨꯝꯅꯒ ꯌꯨꯝꯗꯣꯡꯄꯣꯛ ꯑꯣꯏꯅ ꯇꯧꯕꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯗꯕꯅꯤ, ꯃꯤꯀꯨꯞꯇꯅꯤ꯫ ꯅꯪꯅ ꯆꯦꯛꯁꯤꯟꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" ꯊꯕꯥꯇꯣꯝꯕꯤ ꯃꯁꯛ ꯐꯖꯕꯤ, ꯏꯪ ꯇꯞꯄꯤꯗ ꯅꯠꯇꯅ ꯂꯧꯁꯤꯡ ꯆꯥꯎꯕꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯪꯅ ꯆꯠꯄꯤ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯑꯗꯨꯅ ꯃꯃꯥꯅ ꯁꯥꯎꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯈꯨꯝꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯆꯦꯟꯆꯠ ꯆꯦꯅꯣꯝ ꯅꯣꯝꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯉꯝ ꯁꯥꯡꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯃꯪꯗ ꯆꯦꯟꯕꯒꯨꯝ ꯊꯣꯛꯈꯤ꯫ ꯂꯨꯝꯂꯕ ꯋꯥꯈꯜꯒꯤ ꯄꯣꯠꯂꯨꯝꯅ ꯅꯟꯊꯔꯛꯄꯁꯤꯗ ꯃꯁꯥ ꯄꯨꯝꯕ ꯍꯤꯛꯊꯔꯦ, ꯍꯩꯅꯤꯡꯕ ꯄꯣꯛꯈꯤꯗꯦ꯫ ꯃꯆꯤ ꯈꯨꯗꯤꯡꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯎꯪꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨ ꯀꯔꯤꯒ ꯃꯥꯟꯅꯕꯒꯦ ꯍꯥꯏꯕꯕꯨ ꯂꯥꯏꯆꯠ ꯐꯪꯂꯕ ꯌꯦꯅꯥꯎꯅ ꯑꯃꯨꯛꯇꯪ ꯈꯪꯆꯦꯟ ꯆꯦꯜꯂꯝꯂꯒ ꯎꯪꯗꯨꯅ ꯂꯩꯈꯤꯕꯒꯨꯝꯃꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯃꯃꯥꯅ ꯎꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯅ ꯌꯦꯡꯂꯛꯏ꯫
Tasengna harabada laina puba migum lei angaubiga pangkha oire adubu lepadi natabanina loibadi lore sak thonabagi damak saksangda changlai tasengwadi saktu mamana thonganingbani adubu karidu pailai mamana saukiba nungaikidabaduna hangkatna haijaba ngamkhide sakti thongi hababu haksinba wakhanduna masadu tarang chatabadi natte adubu Thabatombi sak ensan thongbadi yamna hei haiba yai mamadagi heli haiba phawba yai mana thong thakpa kudimak loina hawi tasengna harabada Lakshmi gi gunchele habaduni masi miduda pithoropa partibane ibada khwai phajaba thong thakpadi yamna haisingba habasi mipum kudimak hekta oide ngasi Thabatombi phana yamna wakhangi polum puduna so thodo hendona tarang kya sakhrabasu sa hensang thobadi soikhijai hauraba ensang mathera mo oikhre sak thiduna mama masa pokhom amatada punna saminari adubu chasinbadi yajai phana yamna joton tawduna so chasinbadi yajai mamana nungai kharoi khanduna sakhom ama ani khatang chaduna saningre haiduna adum haugatle maduda mama ibi sawina yengaga hairei kedorage ingthinunga na chadrabadi na sangamdraba kashi tawdi ima masai nungthinda ngahaktumubadunara karino sakhibado itumtumdaba male bukse ithan thangkatli karimta chaning thakniba phawdre maduda mamana nungaitana hairei aina habadi imana ngasai ngangkhibaduda na thawaido nungaijrera haba imana ngangbudabu karigi aina nungairoi adugi natte tasengna chaningba phawdabane phare phare potha zaruro lukhak sagumse imana loisil horage Thabatombi mamagi wahaidu tabada haraujai haiphe momomino ama nolaga magi kyada changlai phamungda makhong yanthaduna phamlaga ngahak wakhan tawi tasengwadi Thabatombi saba tumdadana puk thangaduna saning thakningi dabanate tamubi haba mengsida tamubi wakhantana masada karimta hainingsingba poktabane saning thakningba phawkhidabane haujisu adu mangai tamubi wakhantani mana khalibase asumna ngahak khalaba matung thangnaba mikupta karamba wakhangi tungilapano khangdana phamlambadagi phuk hawgakhrai mopapita yapsinduna yamna tuna phamulosili kanghan thadaraga phamungda longna hiplaga wakhan tawrai mama mapokta ayhaksa tamubi oina pokhiba soijre tamubi gi thawaina ayhasi oibene isagi sahi kun hek surakpadagi dada umakanta amadi magi mangphamda sakiba mallaba phuraduna mangrem hagenor loibasi kuire noma phadoki nate ayamba manglang khudimaktani aduga ahanba unaba numitudasu aingonda munna yenglaga tamubi haina kaurai harai tamubi haribasi nangni masidasu nate magi basi khonjendu tabada ayhak mathumara hauki amukta taraktriba basi gi sudubo kyara hanna aina takhrabagum tawki mana tamubi hana korpa matamda aigi haksangda tujungki jinglawba phawki masina takpadi aina masida Thabatombi oina poi tamubi thawaina ai oibani habasi mana loina khangi mamitasu tamubi oina ui habani adunade tamubi do yamna nawna siki loinana umakandasu magi iroina siki habani adunade tamubi umakanta nawna sikibagi asoba maram amadi soidana leiragani masi hek khalubada mapa makhada thamkibadarido marai khanki kari maramgi matau karamna babani na sikibano habado soidana iramgani haina dari dubu panaba beswisto on toromi loinana dari dugi senado amomta hangtuktuna yenglai ngasagi nungthinda yamna thuna paningbagi mayaina safo phaktuni yengmani hojikna sena amomtang tapna hagatuna yengpa matamda dari dugi tangkhai salapa matamda Thabatombi khamre khangi khamangkhiduna khanglaw lawki hoima madudi mallaba photo amana Thabatombi gi mamai tamna songsilapagum tawrakhi matamsi
ꯃꯃꯥꯅ ꯃꯅꯤꯡꯊꯣꯡꯗ ꯂꯩꯈꯤꯕ ꯇꯟꯖꯥꯒ ꯑꯣꯏꯈꯤꯕꯅ ꯃꯁꯥꯅ ꯂꯥꯎꯈꯤꯕꯗꯨ ꯇꯥꯍꯧꯈꯤꯗꯦ꯫ ꯗꯥꯏꯔꯤꯒꯤ ꯆꯦꯅꯥꯅ ꯐꯥꯗꯨꯅ ꯂꯩꯖꯔꯝꯕ ꯐꯣꯇꯣꯗꯨ ꯊꯕꯥꯇꯣꯝꯕꯤꯅ ꯍꯥꯡꯇꯣꯛꯂꯨꯕꯗ ꯆꯨꯝꯅ ꯃꯈꯥꯗ ꯇꯥꯔꯛꯄꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯅ ꯂꯥꯡꯇꯛꯅꯅ ꯂꯩꯔꯤꯉꯩ ꯑꯣꯏꯕꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯈꯪꯈꯤꯕꯅꯤ꯫ ꯃꯁꯤ ꯈꯪꯂꯕꯒꯤ ꯇꯨꯡꯗ ꯊꯕꯥꯇꯣꯝꯕꯤꯗꯨ ꯅꯣꯛꯅꯤꯡꯂ ꯃꯥꯜꯂꯦ꯫ ꯍꯥꯏꯐꯦꯠꯇꯪ ꯃꯣꯃꯣ ꯃꯤꯅꯣ ꯑꯃ ꯅꯣꯛꯂꯒ ꯃꯊꯕꯥꯛꯇ ꯇꯥꯈ꯭ꯔꯤꯕ ꯐꯣꯇꯣꯗꯨ ꯂꯧꯈꯠꯂꯒ ꯌꯦꯡꯂꯛꯏ꯫ ꯐꯣꯇꯣꯗꯨ ꯀꯨꯏꯃꯟꯅ ꯀꯨꯏꯔꯕ ꯑꯣꯏꯕꯅ ꯌꯥꯝꯅ ꯃꯜꯂꯝꯃꯦ, ꯃꯆꯨ ꯑꯌꯥꯝꯕ ꯁꯤꯊꯔꯦ꯫ ꯑꯗꯨꯕꯨ ꯐꯅ ꯌꯥꯝꯅ ꯁꯤꯊꯔꯕꯁꯨ ꯁꯛꯇꯝꯗꯨꯗꯤ ꯃꯥꯡꯂꯝꯗ꯭ꯔꯤ꯫ ꯑꯗꯨꯃꯛ ꯃꯤꯁꯛ ꯈꯪꯕ ꯉꯝꯒꯗꯕꯗꯨ ꯃꯑꯣꯏꯔꯤ꯫ ꯐꯣꯇꯣꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯐꯣꯇꯣꯅꯤ꯫ ꯐꯣꯇꯣꯁꯤ ꯎꯔꯨꯕꯗ ꯇꯃꯨꯕꯤ ꯍꯥꯏꯕꯗꯨꯒꯤ ꯐꯣꯇꯣꯔ ꯍꯥꯏꯅ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ꯫ ꯆꯤꯡꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯅꯝ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯅꯝꯗꯨꯗ ꯑꯁꯨꯝꯅ ꯏꯔꯤ: ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯇꯃꯨꯕꯤ, ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏ ꯑꯩꯅ꯫ ꯋꯥꯍꯩꯁꯤꯡꯁꯤ ꯄꯥꯕ ꯂꯣꯏꯕꯗ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯊꯕꯥꯇꯣꯝꯕꯤꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯃꯃꯤꯠ ꯀꯨꯞꯄꯗ ꯄꯤꯒꯤ ꯃꯇꯨꯝ ꯑꯃ ꯑꯅꯤ ꯃꯈꯖꯥꯏ ꯂꯥꯟꯅ ꯆꯦꯟꯊꯈ꯭ꯔꯤ꯫ ꯑꯃꯨꯛ ꯍꯟꯅ ꯐꯣꯇꯣꯗꯨꯒꯤ ꯁꯛꯇꯝꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯐꯣꯇꯣꯗꯨꯒꯤ ꯁꯛꯇꯝꯗꯨ ꯇꯁꯦꯡꯅ ꯊꯤ, ꯍꯥꯏꯁꯤꯟꯅꯕ ꯅꯠꯇꯦ꯫ ꯃꯁꯤꯕꯨ ꯐꯖꯩ ꯍꯥꯏꯒꯗꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ꯫ ꯑꯗꯨꯕꯨ ꯊꯤꯔꯕꯁꯨ ꯊꯤꯅ ꯊꯕꯥꯇꯣꯝꯕꯤꯅꯗꯤ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯣꯛꯀꯤ ꯃꯁꯥꯃꯛꯀꯤ ꯁꯛꯇꯝꯅꯤꯀꯣ ꯈꯟꯅ ꯌꯦꯡꯖꯕꯅꯤ꯫ ꯃꯁꯤ ꯊꯕꯥꯇꯣꯝꯕꯤ ꯈꯛꯇꯒꯤ ꯑꯣꯏꯔꯣꯏ, ꯀꯅꯥꯒꯨꯝꯕꯤꯁꯤꯡꯗꯁꯨ ꯃꯃꯥ ꯃꯄꯣꯛꯀꯤ ꯃꯁꯛꯃꯛꯀꯤ ꯁꯛꯇꯝꯕꯨ ꯎꯖꯕ ꯐꯪꯂꯕꯗꯤ ꯀꯔꯤꯕꯨ ꯐꯥꯎꯒꯗꯒꯦ? ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯈꯜꯂꯛꯇ꯭ꯔꯦ, ꯇꯃꯨꯕꯤꯒꯤ ꯃꯔꯝꯇꯗ ꯈꯜꯂꯛꯂꯦ꯫ ꯈꯜꯂꯒ ꯇꯃꯨꯕꯤꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗꯨ ꯃꯁꯥꯗ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯇꯃꯨꯕꯤꯗꯨ ꯃꯁꯥꯃꯛꯅ ꯑꯣꯏꯔꯛꯄꯒꯨꯝ ꯅꯤꯡꯂꯛꯏ꯫ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯇꯃꯨꯕꯤ ꯑꯣꯏꯔꯛꯇꯨꯅ ꯑꯍꯤꯛꯂꯕ ꯈꯣꯟꯖꯦꯜꯅ ꯋꯥꯍꯩꯁꯤꯡꯁꯤ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯏ: ꯗꯗꯥ, ꯅꯪꯅ ꯑꯩꯕꯨ ꯀꯔꯝꯅ ꯅꯨꯡꯁꯤꯔꯤꯕꯅꯣ? ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯍꯦꯟꯕ ꯒꯨꯟ ꯆꯦꯟꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯖꯔꯤꯕꯅꯣ? ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯤꯔꯤꯕꯅꯣ? ꯗꯗꯥ, ꯅꯪꯁꯦ ꯑꯉꯛꯄꯅꯤꯀꯣ꯫ ꯅꯪꯕꯨ ꯉꯛꯄ ꯑꯃ ꯍꯟꯗꯛ ꯃꯄꯣꯛꯁꯤꯗꯗꯤ ꯊꯦꯡꯅꯔꯔꯣꯏ꯫ ꯅꯪꯒꯤ ꯋꯥꯈꯜ, ꯅꯪꯒꯤ ꯊꯃꯣꯏ ꯁꯤꯒꯨꯝꯕꯁꯤꯕꯨ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯅꯪꯅ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯩ ꯑꯁꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ? ꯑꯩꯒꯨꯝꯅ ꯂꯥꯏꯕꯛ ꯐꯕꯤ ꯑꯃ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯃꯔꯣꯏ꯫ ꯃꯥꯁꯨ ꯅꯤꯉꯣꯟꯅꯤꯀꯣ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤꯕ ꯅꯪꯒꯤ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ, ꯀꯌꯥꯗ ꯑꯥꯔꯊ ꯆꯦꯟꯈ꯭ꯔꯕ! ꯃꯤ ꯑꯣꯏꯅ ꯃꯤꯊꯥꯅꯕ ꯌꯥꯗ꯭ꯔꯕꯤ ꯑꯩꯕꯨ ꯃꯤ ꯑꯣꯏꯅ ꯎꯕꯤꯔꯤ꯫ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤ ꯇꯥꯛꯄꯤꯔꯛꯇꯨꯅ ꯃꯃꯜ ꯍꯥꯞꯄꯤꯔꯤ꯫ ꯃꯁꯤꯒꯤ ꯂꯃꯟ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯁꯤꯡꯕ ꯉꯝꯗꯣꯏꯅꯣ? ꯑꯣꯏꯔꯔꯣꯏ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗꯗꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯊꯪꯒꯤ ꯃꯄꯣꯛꯇꯨꯅ ꯁꯣꯏꯗꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ, ꯃꯄꯣꯛꯇꯨꯗ ꯁꯤꯡꯕ ꯉꯝꯖꯒꯦꯀꯣ꯫ ꯗꯗꯥ, ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ, ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯊꯃꯣꯏ ꯁꯦꯡꯅ ꯗꯗꯥꯕꯨ ꯅꯨꯡꯁꯤꯖꯩ꯫ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕꯁꯨ ꯏꯊꯃꯣꯏ ꯑꯅꯤꯅ ꯄꯦꯟꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯇꯧꯒꯅꯤ? ꯑꯩꯒꯨꯝꯕꯤ ꯇꯣꯝꯕꯗꯒꯤ ꯇꯣꯜꯂꯕꯤ ꯑꯃꯅ ꯃꯁꯤꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯒꯗ꯭ꯔꯥ? ꯆꯨꯝꯅꯇ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯕꯗꯤ ꯂꯥꯏꯔꯗꯅ ꯋꯥꯈꯜ ꯈꯟꯕ ꯐꯥꯎꯕ ꯑꯀꯤꯕ ꯄꯣꯛꯏ꯫ ꯃꯔꯝꯗꯤ ꯑꯩꯍꯥꯛ ꯁꯣꯏꯅꯥꯏꯔꯕꯤꯅꯤ꯫ ꯁꯣꯏꯅꯥꯏꯕꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯊꯝꯊꯤꯅ ꯁꯣꯏꯅꯥꯏꯕꯤꯗꯨ ꯑꯩꯅꯤ꯫ ꯑꯩꯍꯥꯛ ꯏꯁꯛ ꯊꯤ, ꯀꯨꯆꯨꯁꯨ ꯉꯧꯗꯦ, ꯂꯥꯏꯔꯤꯛ ꯍꯩꯇꯦ, ꯏꯔꯟꯁꯨ ꯄꯥꯏꯗꯦ, ꯂꯥꯏꯔꯕꯤꯅꯤ꯫ ꯑꯩꯅ ꯃꯤꯔꯣꯟ ꯇꯥꯔꯛꯄꯗꯒꯤ ꯏꯃꯥ ꯏꯄꯥ ꯑꯅꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯨꯄꯥꯡ ꯁꯨꯕꯗꯤ ꯂꯥꯏꯗꯅ ꯑꯍꯜ ꯑꯣꯏꯔꯕꯤ, ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯑꯕꯣꯛꯁꯤ ꯅꯠꯇꯅ ꯑꯩꯒꯤꯅ ꯍꯥꯏꯗꯨꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕ ꯁꯣꯏꯅꯥꯏꯔꯕꯤꯅꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯃꯄꯥꯟꯊꯣꯡꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯑꯃꯅꯤꯗ ꯁꯣꯏꯅꯥꯏꯕꯅꯤ꯫ ꯑꯩꯒꯤ ꯁꯣꯏꯅꯥꯏꯕꯁꯤꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯏꯅꯥꯏꯕꯅꯤ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯛꯆꯥꯡ ꯌꯥꯎꯅ ꯁꯣꯏꯅꯥꯏꯔꯕꯅꯤ꯫ ꯗꯗꯥ, ꯇꯝꯊꯤꯅ ꯇꯣꯟꯃꯟꯅ ꯇꯣꯜꯂꯕꯁꯤꯕꯨ ꯁꯣꯏꯅꯥꯏꯕꯤ ꯀꯧꯔꯣꯏꯗ꯭ꯔꯥ? ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤꯗꯒꯤꯗꯤ ꯈꯣꯡꯇꯦꯛꯄꯤ ꯃꯤꯇꯥꯡꯕꯤ ꯑꯃꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯅꯤꯡꯉꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤꯗꯤ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯗ ꯁꯪꯁꯥꯔꯒꯤ ꯑꯋꯥꯡꯕ ꯈꯨꯗꯤꯡꯃꯛ ꯀꯥꯎꯊꯣꯛꯂꯒ ꯃꯇꯝ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒꯅ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯍꯔꯥꯎ ꯃꯃꯤꯅꯧ ꯇꯝꯕ ꯐꯪꯖꯩ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯀꯗꯥꯏ? ꯅꯣꯡꯃꯗꯤ ꯂꯥꯏꯗꯅ
ꯃꯤꯀꯨꯞ ꯑꯃ ꯐꯥꯎ ꯃꯤꯅꯨꯛ ꯇꯝꯂꯛꯇ꯭ꯔꯕꯤꯅꯤ꯫ ꯍꯤꯡꯕꯒꯤ ꯑꯥꯔꯊ ꯂꯩꯇ꯭ꯔꯕꯤ, ꯍꯤꯡꯉꯤ ꯍꯥꯏꯕꯇ ꯃꯉꯥꯏꯔꯕꯤ, ꯈꯨꯗꯤꯡꯃꯛꯅ ꯅꯥꯊꯩꯕꯤꯔꯕꯤ ꯑꯩꯅꯤ꯫ ꯑꯁꯨꯝꯅ ꯊꯕꯥꯇꯣꯝꯕꯤ ꯃꯃꯥ ꯃꯄꯣꯛꯇ ꯇꯃꯨꯕꯤꯗ ꯐꯥꯎꯈꯤꯕ ꯄꯨꯛꯅꯤꯡ ꯋꯥꯈꯟꯗꯨ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯐꯥꯎꯔꯛꯇꯨꯅ ꯁꯩꯊꯥꯖꯩ꯫ ꯑꯃꯨꯛ ꯃꯁꯥꯒꯤ ꯋꯥꯈꯟꯗ ꯂꯥꯛꯇꯨꯅ ꯐꯣꯇꯣꯗꯨ ꯅꯥꯀꯟꯗ ꯊꯝꯂꯒ ꯗꯥꯏꯔꯤꯗꯨ ꯃꯈꯥ ꯇꯥꯅ ꯐꯥꯛꯄ ꯍꯧꯔꯛꯏ꯫ ꯗꯥꯏꯔꯤꯗꯨ ꯗꯦꯠꯀ ꯆꯥꯟꯅꯅ ꯏꯕ ꯅꯠꯇꯦ, ꯑꯗꯨꯒ ꯆꯦꯅꯥ ꯈꯨꯗꯤꯡꯃꯛ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯏꯔꯛꯄꯁꯨ ꯅꯠꯇꯦ꯫ ꯑꯍꯥꯟꯕꯒꯤ ꯆꯦꯅꯥ ꯈꯔꯁꯤ ꯅꯠꯇꯅ ꯑꯇꯩꯗꯤ ꯆꯦꯅꯥ ꯑꯃ ꯑꯅꯤ ꯀꯥꯜꯂꯒ ꯏꯕꯅꯤ꯫ ꯃꯁꯤ ꯎꯃꯥꯀꯥꯟꯇꯒꯤ ꯑꯅꯤꯡꯕꯒꯤ ꯃꯈꯥ ꯄꯣꯜꯂꯝꯕ ꯌꯥꯏ꯫ ꯑꯁꯨꯝꯅ ꯁꯨꯝ ꯐꯥꯂꯛꯄꯅ ꯗꯥꯏꯔꯤꯗꯨꯒꯤ ꯇꯪꯈꯥꯏ ꯌꯧꯔꯛꯄꯗ ꯑꯁꯨꯝꯅ ꯏꯔꯝꯂꯤ꯫ ꯅꯨꯃꯤꯠꯁꯤꯃꯗꯤ ꯀꯥꯎꯉꯝꯂꯣꯏ, ꯏꯁꯤꯟꯗꯨꯅ ꯊꯝꯂꯒꯦ꯫ ꯃꯥ ꯑꯩ ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤ ꯂꯦꯞꯄꯨꯟ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯈ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯣꯏꯍꯧꯗꯕ ꯇꯥꯔꯕꯗꯤ ꯑꯄꯥꯕꯁꯤꯡꯅ ꯈꯪꯂꯁꯅꯨ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕ, ꯃꯥꯒꯤ ꯑꯀꯤꯕ꯫ ꯉꯁꯤ ꯃꯥꯔꯆꯀꯤ ꯇꯥꯡ 10 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ 1934 ꯏꯪ꯫ ꯀꯩꯗꯧꯈ꯭ꯔꯕꯖꯥꯠꯅꯣ? ꯉꯁꯤꯒ ꯊꯥꯔꯒ ꯅꯨꯃꯤꯠ 2 ꯁꯨꯔꯦ ꯎꯔꯛꯈꯤꯗꯕ꯫ ꯅꯥꯈ꯭ꯔꯕꯖꯥꯠꯂꯥ? ꯀꯔꯤꯒꯨꯝꯕ ꯅꯥꯔꯝꯕ ꯇꯥꯔꯕꯗꯤ ꯀꯅꯥꯅ ꯂꯥꯌꯦꯡꯕꯤꯔꯝꯒꯅꯤ? ꯀꯔꯝꯅ ꯆꯥ ꯊꯛꯂꯝꯒꯅꯤ? ꯋꯥꯈꯜ ꯑꯁꯤꯅ ꯑꯩꯍꯥꯛ ꯉꯥꯏꯍꯥꯛꯇꯗ ꯂꯩꯇꯥꯅ ꯂꯩꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯌꯨꯝꯗ ꯆꯠꯂꯒ ꯍꯦꯛꯇ ꯍꯪꯂꯨꯒꯦ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ? ꯅꯛꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯂꯥꯞꯊꯣꯛꯄ ꯑꯣꯏꯈꯤꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯁꯤ ꯈꯟꯕ ꯌꯥꯗꯦ꯫ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯁꯤ ꯁꯦꯀꯦꯟꯅꯤ, ꯃꯥꯡꯖꯒꯗꯧꯔꯤꯕꯁꯤ ꯑꯩꯉꯣꯟꯗꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯩꯍꯥꯛ ꯅꯨꯃꯤꯠ ꯇꯥꯕꯁꯨ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯪꯁꯨ ꯇꯧꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯑꯩꯍꯥꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯈꯜꯂꯝꯕꯗꯨꯃꯛ ꯆꯞ ꯆꯥꯅ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯤꯜꯂꯝꯗ꯭ꯔꯦ꯫ ꯃꯕꯣꯛ ꯍꯧꯒꯠꯂꯛꯇꯨꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯈꯪꯗ꯭ꯔꯦ ꯏꯁꯨ ꯏꯕꯨꯡꯉꯣ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯅꯍꯥꯟ ꯃꯄꯣꯛꯇ ꯀꯔꯤ ꯄꯥꯄꯨ ꯇꯧꯔꯛꯄꯅꯣ ꯈꯪꯗ꯭ꯔꯦ꯫ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯤꯖꯤꯅ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯤꯗꯥꯛ ꯂꯩꯅꯕ ꯄꯩꯁꯥꯗꯤ ꯂꯩꯇꯕꯅꯤꯅ ꯅꯣꯡꯃꯈꯥ ꯃꯅꯥ ꯈꯔ ꯐꯨꯠꯂꯒ ꯊꯛꯄꯁꯤꯅꯗꯤ꯫ ꯃꯗꯨꯗ ꯑꯩꯅ ꯃꯔꯛ ꯊꯠꯂꯒ, ꯆꯥꯛ ꯏꯁꯤꯡꯗꯤ ꯀꯝꯗꯧꯈ꯭ꯔꯕ? ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯆꯈꯣꯝ 1-2 ꯆꯥꯈ꯭ꯔꯦ꯫ ꯑꯩꯍꯥꯛ ꯊꯃꯣꯏꯗ ꯆꯤꯡ ꯂꯥꯎꯕ ꯐꯥꯎꯈꯤ꯫ ꯃꯕꯣꯛꯀꯤ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯈꯤ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤꯗꯤ ꯊꯣꯡꯉꯣꯏꯗꯧꯔꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯍꯥꯛ ꯊꯨꯅꯃꯛ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯕꯣꯛꯅ ꯀꯔꯤꯅꯣ ꯑꯃ ꯍꯥꯏꯍꯧꯏ, ꯃꯗꯣ ꯑꯩ ꯇꯥꯔꯛꯇ꯭ꯔꯦ꯫ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯗꯨꯅ ꯆꯦꯡ, ꯍꯋꯥꯏ, ꯊꯨꯝ, ꯊꯥꯎ, ꯉꯥꯔꯤ ꯉꯥꯇꯥꯏꯅꯆꯤꯡꯕ ꯁꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯣ ꯅꯨꯃꯤꯠ 4-5ꯅꯤꯒꯤꯗꯤ ꯑꯣꯏꯒꯅꯤ꯫ ꯐꯥꯔꯃꯥꯁꯤꯗ ꯆꯪꯗꯨꯅ ꯍꯤꯗꯥꯛ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯅꯥꯕꯒꯤ ꯑꯩꯅ ꯀꯣꯏꯆꯦꯟ ꯆꯦꯟꯖꯕꯅꯤ ꯍꯥꯏꯅ꯫ ꯄꯣꯠꯆꯩꯁꯤꯡꯗꯨ ꯄꯨꯔꯒ ꯀꯔꯤꯁꯨ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯇꯧꯗꯅ ꯌꯨꯝꯃꯛꯀꯨꯝ ꯍꯔꯥꯎꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯆꯪꯂꯒ ꯍꯔꯥꯎꯅ ꯄꯣꯠꯆꯩꯁꯤꯡꯗꯣ ꯊꯝꯕ ꯀꯥꯟꯗꯗꯤ ꯑꯩꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯔꯝꯕ ꯈꯨꯗꯤꯡꯃꯛ ꯃꯤꯀꯨꯞꯇꯨꯗ ꯃꯥꯡꯈꯤ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯇꯧꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯗꯗꯥ ꯂꯩꯀꯥꯏ ꯃꯁꯦꯟꯅꯤ, ꯂꯩꯀꯥꯏꯒꯤ ꯅꯆꯟꯅꯤ, ꯇꯣꯜꯂ ꯇꯥꯔꯤꯕꯅꯤ ꯈꯟꯗꯨꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯦꯟꯖꯒꯗꯕ꯫ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯈꯣꯡꯐꯝ ꯑꯃ ꯊꯥꯡꯖꯤꯜꯂꯦ ꯈꯟꯅ ꯆꯪꯕꯤꯔꯛꯄꯅꯤꯅ ꯑꯩꯗꯤ ꯆꯨꯝꯅ ꯈꯟꯕ ꯉꯝꯖꯗꯦ꯫ ꯀꯂꯛꯄꯦꯅ ꯀꯔꯦꯝꯅꯕꯅꯤ, ꯀꯔꯦꯝꯅꯔꯨꯒꯦ ꯈꯟꯅ ꯆꯪꯂꯛꯄꯅꯤ ꯅꯤꯡꯖꯩ꯫ ꯋꯥꯔꯧꯕꯤꯒꯅꯨ, ꯉꯁꯤꯒꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ, ꯑꯅꯤꯔꯛ ꯁꯨꯒꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ꯫ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯑꯗꯨ ꯍꯥꯟꯅ ꯍꯟꯊꯅ ꯎꯕꯤꯕꯁꯨ ꯂꯥꯟꯒꯅꯤ꯫ ꯑꯩꯍꯥꯛ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕ ꯍꯔꯥꯎꯕ ꯑꯣꯏꯅ ꯐꯥꯎꯈꯤ꯫ ꯈꯟꯈꯤ ꯊꯃꯣꯏꯗ, ꯃꯥꯅ ꯊꯤꯔꯤꯕꯁꯦ ꯀꯗꯥꯏꯗꯅꯣ? ꯑꯁꯨꯝꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕꯒꯤ ꯏꯍꯨꯜ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯍꯥꯏꯈꯤ, ꯈꯣꯡꯊꯥꯡ ꯂꯥꯟꯅ ꯊꯥꯡꯕ ꯑꯣꯏꯔꯕꯁꯨ ꯃꯁꯤꯗꯤ ꯑꯩꯒꯤ ꯑꯆꯨꯝꯕꯅꯤ꯫ ꯀꯔꯦꯝꯅꯕꯅꯤ ꯈꯜꯂꯤꯕꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯅꯤ꯫ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯅ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯑꯩꯒꯤ ꯏꯊꯧꯅꯤ꯫ 2ꯔꯛꯇꯒꯤ 3ꯁꯨ ꯑꯣꯏꯔꯛꯄ ꯌꯥꯏ, 3ꯗꯒꯤꯅ 4, ꯃꯊꯪ ꯃꯔꯝꯗꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ꯫ ꯑꯗꯨꯒ ꯍꯟꯊꯅ ꯈꯟꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯤꯕꯁꯤ ꯂꯦꯞꯄꯝꯗꯕꯁꯨ ꯌꯥꯏ꯫ ꯃꯗꯨꯗ ꯇꯥꯃꯨꯕꯤꯅ ꯃꯔꯛ ꯊꯠꯂꯒ, ꯗꯗꯥ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯈꯟꯊꯗꯕꯒꯤ ꯃꯇꯧꯗꯨ ꯇꯧꯕꯤꯅꯨ꯫
ꯑꯗꯨꯒ ꯍꯪꯒꯠꯅ ꯑꯃꯨꯛꯇꯗꯤ ꯈꯟꯊꯕꯤꯌꯨ ꯃꯩꯔꯥꯝꯕꯤꯅ ꯃꯔꯤꯗ ꯄꯩꯁꯤꯜꯂꯒ ꯃꯊꯣꯏ ꯊꯥꯕ ꯑꯉꯛꯄ ꯅꯠꯇꯦ ꯃꯥꯕꯨ ꯀꯜꯂꯛꯎꯕꯗꯒꯤꯅꯤ ꯑꯩꯁꯨ ꯃꯩꯔꯥꯝꯕꯤ ꯑꯣꯏꯕ ꯌꯥꯏ ꯃꯩꯔꯥꯝꯕꯤꯒꯨꯝꯅ ꯁꯤꯕ ꯀꯤꯗꯦ ꯗꯗꯥꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯑꯩꯍꯥꯛ ꯁꯤꯕ ꯉꯝꯖꯒꯅꯤ ꯂꯨꯔꯤꯕꯗꯤ ꯃꯤꯅꯣꯛ ꯃꯩꯁꯥꯅꯤ ꯃꯤꯅꯣꯛ ꯆꯥꯎꯕ ꯇꯥꯏꯕꯪꯅꯤ ꯆꯤꯟꯊꯥꯡꯉꯩꯅ ꯉꯥꯡꯅꯒꯗꯕꯗꯨ ꯑꯩ ꯀꯤ ꯇꯥꯕꯗ ꯉꯝꯂꯣꯏ ꯃꯗꯨꯗ ꯑꯩꯅ ꯅꯝꯍꯠꯂꯒ ꯇꯥꯒꯗꯧꯔꯤꯕꯗꯨ ꯄꯣꯛꯂꯨꯕꯗꯒꯤꯅꯤ ꯉꯥꯡꯅꯒꯗꯧꯔꯤꯕꯗꯨꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯁꯃꯥꯖꯀꯤ ꯈꯜꯂꯒ ꯏꯁꯥꯒꯤ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕꯗꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯒꯗ꯭ꯔꯥ ꯗꯗꯥ ꯈꯖꯤꯛꯇꯪ ꯍꯥꯏꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯚꯥꯞ ꯇꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯗꯗꯥꯒꯤ ꯏꯃꯨꯡꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯁ ꯌꯥꯔꯦ ꯃꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ ꯂꯦꯡꯕꯤꯈ꯭ꯔꯣ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯍꯥꯞꯀꯠꯄꯤꯔꯅꯨ ꯇꯨꯡꯗ ꯀꯔꯤ ꯇꯝꯃꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯐꯃꯨꯡꯗ ꯍꯤꯞꯊꯈꯤ ꯑꯩꯍꯥꯛ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯔꯥꯏꯕꯛꯇ ꯈꯨꯠꯅ ꯊꯝꯃꯒ ꯁꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯈꯤ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯀꯟꯅ ꯁꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ ꯑꯩꯅ ꯍꯥꯏꯈꯤ ꯉꯁꯤꯒꯤꯗꯤ ꯍꯣꯔꯦꯟ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯒꯨꯂꯤ ꯁꯤꯃ ꯆꯥꯁꯤꯜꯂꯣ ꯑꯗꯨꯒ ꯍꯌꯦꯡꯗꯒꯤꯗꯤ ꯅꯣꯡꯃꯗ 3 ꯆꯥꯒꯗꯕꯅꯤ ꯆꯥꯛ ꯊꯣꯡꯕꯗꯤ ꯀꯝꯗꯧꯕ ꯑꯕꯣꯛꯅ ꯊꯣꯡꯒꯅꯤ ꯑꯩꯍꯥꯛ ꯄꯟꯊꯗ꯭ꯔꯦ ꯅꯨꯡꯁꯤꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯊꯣꯛꯂꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯕꯥꯇꯣꯝꯕꯤ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯏꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯆꯦꯅꯥ ꯃꯊꯪ ꯃꯊꯪ ꯍꯥꯏꯗꯣꯛꯏ ꯑꯗꯨꯕꯨ ꯗꯥꯏꯔꯤꯗꯨꯒꯤ ꯑꯔꯣꯏꯕ ꯆꯦꯅꯥ ꯐꯥꯎꯕ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯑꯇꯩ ꯑꯍꯦꯟꯕ ꯊꯣꯏꯗꯣꯛꯄ ꯋꯥꯍꯩꯗꯤ ꯏꯔꯝꯗ꯭ꯔꯦ ꯆꯨꯝꯅꯇ ꯃꯥꯅ ꯃꯃꯥꯡꯗ ꯈꯟꯈꯤꯕ ꯇꯨꯡꯗꯅ ꯀꯔꯤ ꯑꯣꯏꯅꯤꯡꯕ ꯑꯗꯨ ꯈꯛꯇ ꯏꯕ ꯅꯠꯇꯅ ꯇꯝꯃꯨꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯑꯁꯤꯗ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯗꯥꯏꯔꯤꯗꯨ 2-3ꯂꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯔꯝꯃꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯗꯨꯅ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯀꯌꯥ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯈꯤꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯍꯦꯜꯂꯝꯂꯦ ꯃꯗꯨꯃꯛꯇꯗ ꯇꯨꯝꯅꯤꯡꯕꯁꯨ ꯐꯥꯎꯗ꯭ꯔꯦ ꯗꯥꯏꯔꯤꯗꯨ ꯃꯣꯟ ꯃꯈꯥꯗ ꯊꯝꯂꯒ ꯐꯃꯨꯡ ꯊꯛꯇ ꯉꯥꯎꯅ ꯁꯥꯎꯅ ꯇꯧꯗꯨꯅ ꯂꯩ ꯑꯍꯤꯡꯅ ꯊꯦꯡꯖꯤꯜꯂꯛꯄꯒꯤ ꯃꯇꯤꯛ ꯃꯤꯆꯤꯛ ꯃꯤꯔꯥꯎ ꯈꯣꯟꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯄꯨꯝꯁꯤꯠ ꯆꯤꯛꯈ꯭ꯔꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯐꯝ ꯇꯥꯜꯂꯤꯕꯤ ꯃꯃꯥꯒꯤ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯕ ꯅꯨꯡꯁꯥꯁꯣ ꯑꯗꯨ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯃꯔꯛ ꯃꯔꯛꯇ ꯑꯊꯥꯞꯄꯗ ꯍꯨꯏꯅ ꯈꯣꯡꯕ ꯃꯈꯣꯟꯗꯤ ꯇꯥꯔꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯔꯝꯕꯗꯒꯤ ꯊꯕꯥꯇꯣꯝꯕꯤꯗꯨ ꯈꯪꯍꯧꯗꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯃꯀꯣꯛ ꯊꯥꯡꯒꯠꯇꯨꯅ ꯁꯣ ꯍꯣꯟꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯔꯤ ꯃꯗꯨꯗꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯃꯩꯔꯪ ꯄꯥꯝꯕꯔꯣꯝꯗꯒꯤ ꯅꯨꯡꯁꯤꯅ ꯈꯣꯡꯂꯛꯄ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯃꯇꯥꯡ ꯑꯁꯤꯗ ꯄꯪꯈꯣꯂꯥ ꯎꯇꯤꯒꯤ 5ꯁꯨꯕ ꯁꯔꯨꯛ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ ꯄꯪꯈꯣꯂꯥ ꯎꯇꯤꯒꯤ 6ꯁꯨꯕ ꯁꯔꯨꯛ ꯑꯇꯩꯅ ꯇꯥꯗꯕ ꯅꯪ ꯈꯛꯇꯅ ꯇꯥꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯨ